Home Minister Amit Shah na Manipur ki security ki Fibam review Toukhre. Manipur da hauzik oiriba security ki Fibam singbu Union Home Minister Amit Shah na preside tauduna Delhi da pangthokiba awang bathak ki security meeting amana review Toukhre. Ngasi pangthokiba review meeting asigi matang da pauche asina phangba report singi matung ina Delhi gi mifam asida Manipur gi advisor Kuldeep Singha Anoba DGP Mukesh Singha military operation gi direction general amasung state asida deploy tawriba Assam Rifles CRPF amasung BSF ki director general na chingba hakthingna na saruk yaki adubu governor AK Bala chief minister Y Khemchan home minister Govindas Konthaujam Manipur lenga ki commissioner N Ashok Kumar amasung governor gi secretary Shuma Singhadi Infal gi Loks Babandagi mifam asida virtual mota saruk yaki hari review meeting asigi makha taba reporta Haibada Union Home Minister Amit Shah na President Tauduna pangthokiba meeting asi hauzik oiriba Manipur gi Fibam sing asigi damak tangai fadana pangthok taba yadabagi pangthokpani hairi mifam asida Delhi da chattuna governor chief minister amadi home minister na chingba hakthengna na saruk yafam thoklabasu chief minister di ngasi laikhidraba Yankhai Taruk Thangron Assembly Constituency gi BJP gi MLA Bungjangim Baite gi Chorchampu da pangthokpa Lairon Chanbagi thoramda saruk yagadaba leiba amasung governor na chairman oiba Jawaharlal Nehru Manipur Dance Academy gi production unit ki sana Pudongba thoramda athoiba mithunglen oina saruk yagadabana makhoi animak Delhi da chakhidabani hairi adubu state asigi security ki Fibam review tauba aruba mifam oibana ngasi nungthil pung manga tarakpadagi governor chief minister home minister na chingba luchingba officer kharasu yauna mihut singna Infal gi lok babanda virtual morta saruk yakhibani hairi Delhi da chattuna bimfam asida saruk yakhiba security advisor amasung DGP khakta natana Manipur lenga ki makok thongba amasung mari leinaba official kharasu yauki hairi adubu ngasigi state asigi security gi review meeting asida kari karamba wafam sing puthokuna khana khibage amasung home minister gi maike dagi kari pautak pirak khibage haibadudi official oina khangba ngamkhidri panba yabadi mamang thagi tara hundoida lailon baifai kuki khuldagi naga micham tarani pan fa khibage manungda nupi tarani thui thadoklaba matungda pastor ani yauna naga micham nupa tarupu mihathina hatoklam labbagi mamang thagi tara da phangkhibani thodol asigi case NIA da sinarabasu chenaba miyoi sing phagatri haibuna UNC luchingba naga furuki CSO singna yaningdaba phongdoktuna hawjek fawba laikhidaba miyoi taruki hakchang loksinduna aroiba mathau mangam pangthoktribani firep asigi mathakta naga CSO singna kangpokpi tamna makhal amatagi pochai pusinba yaroi haibagi khongjangsu sangsilibani